Number thadaba gari thauba khudakta gi athingba thamkhre haukiba kumja lising ani kunithoi ge November 19 da Manipur lenga ke Directorate of Transport na thokiba notice amagi makha tarakpo oina Bishnupur district number thadaba gari thauba khudakta gi athingba thamle haina Bishnupur district ki DC Laurembam Bikram na order thokre order asina makha tana hai Motor Vehicle Act 1988 ke section 39 gi matungin na athingba si thamkhibane athingba sina maram oiduna makha tana district asida number thadaba register tawdaba gari amata thauba yaroi loinana license yauduna gari thauba su yaroi hairiba kanglon asi lanai amadi commercial oina sizinariba gari khudingmang na ngak na chatkadabane e-rickshaw sing na su ingadabane loinana masibu mapung phana thabak to onthoknaba made chana hananaba Bishnupur ge Superintendent of Police na akan ba mijeng sangbaga loinana chayol khudingi oiba report pikhalakadabani haire ningsing ba yabade haukiba kumjali singani kunithoi ge November 19 da Manipur lenga ki Directorate of Transport ke Director Nivedita Laiden Lakpam na thokiba order adugi matungin na lamdam asida kanagumba miyoy amata number thadaba made register tawdaba gari thauba yaroi haina khangan khravane masida sunatana Motor Vehicle Amendment Act 2019 ki section 41 clause 6 ki matungin na registration tawdriba gari amata dealer amata na lanai miyoy amata da khusinaba yaroi karigumba khusinaramba thoklabade ek asigi matungin na gari mapu aduna fine thiba made dealer aduna su mahaki fine thigadabani haibana chingbo wafam kaya marum yaure wafam asi handak lamdam asida number thadaba gari kaya marum thauba thengnaba made masina maram oiduna law and order gi phibam da chauna hongba lakpadage makha tana pamdaba thogdok sing thoroktana bagidamak section thorang oina lokhatkibane maram asina makha tana registration number yaudriba gari sing lambi da thoramba thengnarabade Laukhatpam thokpa logi oiba action sing laukhatkani haina order asida palle panba yabade haukiba tha khargi mamangda lamdam asigi tongan tongan ba mafam singda number thadaba gari singda lakpa miyoi singna nongmai kapsilamba bom langsilamba mi thengjilaga chenkibana chingba thokdo kaya marum thokiba laikhrabane sapogi volunteer singna maugi miyoi amagi kar mai thakre Southern Angami People's Organization sapogi volunteer singna Manipur gi mau kanglup ki miyoi singi gari mai thabage anirak suba thokdok oina haukiba January 30 gi numidang wairam mau gi miyoi amage alto car ama mai thaduna mangan khre pau gi likhun sing na phongdorok pagi matungin na mau gi miyoi amana mahaki pikli ba machaga loina na alto car amada chatlingai da sapogi volunteer sing na Kohima district ki manung chanba kezo sa PS ki kezo town da thamkhe victim sing aduna Kedima village Kohima gi aroi ba village fauraga Mau village da lansin na bohonari ngai da thogdok adu thokibani haire victim na phongdokpagi matungin na mahak amasung mahaki machanupa bu makhoi gi alto car dagi kumthana ba sapogi volunteer sing na demand su tawkhe amasung tungda atopa gari amada kahallaga mau amasung Nagaland ge border da makhoi bu thamlamkhe tungda sapogi volunteer sing aduna alto car adu mafam takthokta jaga amada pukhraga lowba yadana mai thadokibani haire amaromda hiramasigi matangda South Kohima ki makhada leiba Kejolsa Police Station na FIR ama pukhatkre pawasi iba matam phawbudade Nagaland Police na chenaba miyoy amata fabagi report leitri loina na sapogi volunteer sing adugi mathakta FIR register tawba leitre aroi bada tabiri bapum namak pu thagat jare